Dhanabandjari University की VC registrar Nantising staff sing hapu amadi sahi taruk surba University asi ningthi jana mathau tawlo haidan Maheiroi sing sathar de khong thang sarai bi khongjang ngasi suma khata na sathari Maheiroi nupi msa ani yawana Maheiroi mari masa soks ki lakta ki zenim sa pokathron Laikan-Nakhre hiremasi ki mata de impact news ta ki pawdam ama Hojik hakna laiba mafam asi akoi DM University ki campus manungdani University asi ondringai mamangda University asi ki makhada laiba tongan ba college sing haibadi DM Science, DM Arts, DM Commerce aduga LMS Law College amadi GP Women College haiba college manga asi koi matam amada Manipur ki miyamna khwaidagi yamna pamnaba aduga lamdam asigi mating lairaba koi tongan ba mioi ke ama puthokhraba college sing ni adubu haiba college asi Manipur leingak na university ama oina onthokluba matungdagi di haiba college sing asida tamluriba Maheiroi sing asi kadi nungi haiba college sing aduda tamluribano haibagi phibam da hausi kasi lai maroina haiba DM University asi ngasi di in charge ngaktana salaiba adugumba in charge ki university ama ki thakta lairakanda University asi ki pangthok patongan ba examination sing matam chana haidokpa ngamdaba aduga PG gi Maheiroi sing da su tongan ba sahi ani tamgadaba adugumba like to hausi sahi ahum mena changba gi phibam da lairakpa loina na research scholar sing da koi phangadaba fellowship kya ama phangakta asina singba tongan ba university ama gi laibam thokpa tawbam thokpa mathau dang kya ama pangthokta asina maram wakanda haiba university asigi makhada laiba tongan ba college sing asi tamluriba Maheiroi sing asigi career mangba yabage dumba phibam lakpadagi DM University gi tongan ba Maheiroi sing na university asigi campus da tongan ba demand sing talatuna koi hunger strike silakpa ngasiga koi numit humni chuduna haiba hunger strike adu da yaram ba tongan ba Maheiroi sing koi hospital da yowwe yawnare aduna hojik asi kari madam gi damakta haiba university asi gi Maheiroi sing na dang asi sangsilakhiba Ni hum sujale jikoi ha horise adubu mari ne ga sing una ba go nare aduga hadi tana ba tanare adubu hoje ko positive oiba response pirak ta badagi ko han tarik mapan dagi horoga ni humni asi sujale makhata na sudum ko na pa ba student na pa ba pandam si hadi phangri bo ba ko kudang Chara hin be ko jong si ko makhata na sing lagi koi hunu humni sura ko na smaina ko na Chara hela be se adu ko bon me site ko problem response mo bulak tri maram job initiative akotri ko ko khungjing asi makha than sathagi last semester exam face to be sing na mathang makha ta further study to to matam da kai badal mala university side gi exam matam chang haido job ja di akoina graduation da mingai matam da da hadi bet to bagi form thazan matam da mark sheet yaute aduna adi form thazan ba yaw da ba sing ko do ta da me am je theme irang su lai gi bani na exam je hadi online da su tau bi dreba ko aduna hadi offline da dum tawne na so dum hadi ra lai reba aduna maina dum lai ra ga di adum jahi om di jam do ma khoi gi exam gi matang da wari shan ning go so adum ba do ambo hadi moina study sana phamba ga li dam na ko office ta dum ba di dum ka do ma am Singa koi usik tamjare je koi PG last year third year ka jare third semester ka jare singa koi ki semester je so third year koi ki je yam so tara dia koi ga jamana na bia samata bina bi MU da dio je fourth semester tha bagi notice to kre fourth semester tha bagi notice to kre akoi ga jamana na tamina ramba igi DM na puna tamina ramba graduation na pulam bai mana ngai usik master loi do re MU da aduga koi na hojik moi ga jamana bia tami ba koi third semester tha phangri hoje third semester exam tha phangri MU da di third semester loi ga duna hojik fourth semester ki notice to fourth semester ki hograni kun masine koi in charge ngaktana salaiba university ama da hojik laiba Maheiroi sing gi pen da ba tongan ba kholau sing maroi na khoi gi Manipur gi tongan ba khoi gi school section da gi horokan da school section da lenga ki employee sing na makhoi gi masa masu sing lenga ki school da tam da ba sina maram moi kan da school section gi tongan ba school sing fail oirak pa aduga samana na DM University asida su university asibu yengchiliba official sing maroina in charge puriba bureaucrat officer sing masa masu sing adu haiba university asida tamdaba asina maram wakanda university asigi Maheiroi sing di mangjara su yare haiba gi maong da Manipur lengak maroina koi education
गी थबक थौरम असिबु येंसिलिबा एजुकेशन मिनिस्टर की माइकैदगी सु चप चाबा मियंग असि चंगदबा असिन मरम वकांदा यूनिवर्सिटी असिदा तमलिबा महैरोई सिंगी पुंसी असि ममांगी मपोक्ता पाप तौरोकांदा पोरकपा अदुगी महैगा चप मानना अखोय अतोपा यूनिवर्सिटी तमगदी ग्रेजुएशन लोगद ग्रेजुएशन मतम चान लोरंगनी MA लोगद MA मतम चान लोरंगदब यूनिवर्सिटी असिद तमुबगी महैना सही मांगदना मही मसिन तंब याबगी ओथोकपा अदु DM यूनिवर्सिटी ओइनदी हौजिक लै ओइबा फिबम असिदा लैतबगी मोंगद लैरे मरम असिन यूनिवर्सिटी असिगी मखादा लैबा कॉलेज सिंग तमिबा महैरो सिंगना थेंगनरिबा खुदोंग चादब सिंग असि कोहनबगदमक्ता लैंगाकी माइकेदे अकनबा थबक पाइखतबगी दु मतंगाय फदब लैरे इम्पैक्ट न्यूज़ की DM यूनिवर्सिटी मैं पाउदम जरी भाई साइलांग